Kurumjare, ISTV Pauming Tabir Simutaram Nokjare, Huzik Moriba Pau. Bom Pokai Bada Mi Sire, Ama Sokle, Lilongda Kezi Ohumakai Lumba, Bom Amaleremle. Cookie State ki demand da tha saki tangtara mangadagi National Amasung State Highway Singda Blocket Kokre. Amadi Kanglup Amana Masagi demand tan bada Manipur gi apun bagi saktam thugai yaroi friends na kudakta blocket handokada bani haide. Hauze mapungi pau. Bom Pokai bagi thaudokta mi sire amana sokpadagi laikan na kre. Thaudo si gasi numidang wairam pung mangaga minute tara mukchatpa duwaida Singjame Police Station gi manung chanba Imphal College ki maning thangba Tidim Road ki lambi matai da leiba phata haudi langthokpham jaga amada bom adu pokai rakhibani thaudo adu da leikidraba mi adudi Alin Kom Chehinipu apokpa Saipu Kom kawe soglaba mi adudi Achumpa Kom Chehikun apokpa Athang Kom kawe makhoi animak Sagang Village dagi ni hare thaudo thopum dagi phangba paugi matungina leikidraba Alin Kom amade soglaba Achumpa Kom na pot leiraga halakpada bom adu khangongdana pokai rakhibani hare thaudok thokpam da Alin Kom sikhibani hare Achumpa Kom na khong amasung pukta sokpadagi aruba phibam da Siza Hospital da laikanare makhoi ani sangai prog da leiba Jim Blessing Home da Barada leiraga Cheki Mystery oina thabak tawbani hare thaudok thokpam da Imphal West District Police ke makok thongba official sing laktuni yengsin ke bom adu kanana karigi damak ta mafam adu da pokai hankibano haiba chap chaba khangmangamdre Ningsing bayai tidim lambida hokiba tha kharagi mamangdagi sakangdaba singna bom pokai handuna security force amadi state force ta attack tawbagi thaudok khara leikre bom pokai bagi thaudok sing aduda security force ke mioi amadi micham sing sokpa leikrabani Amarom da Lilong Tairen Makong Launambi ground da KG Ahumakai Lumba IED bomb ama ngasi ayuk leirambadagi bomb expert signal lokhalaga suengam yaudana lokhat kre Ayuki pung nipan makai taba matamda nupa maza amana bom leire haiba khanglakpadagi Lilong police amadi kunipan subasam rifles ta pau pikhe tungda Manipur police ki bomb expert sing kauraga bom adu lokhalaba matungda Lilong gi chawok awang sing da asuengam yaudana pokai hanke bom aduga loinana battery taruk amadi KG ama makai lumba splinter packet amasu yaurongke bom lokthoknaba honari da lambi aduda mi amata chalan khide Maning tamba cookie state pigadabani haibadabi da cookie state demand committee na tha sigi tang tara mangage numida wairam pung manga dagi matam kaktaba blocket kokre wafam asing asi cookie state demand committee sandet hengjang hauke vice president Sonthang hauke yauna Manipur press club ta pangthokiba paugi mifamda committee asigi general secretary Benjamin Martin na lauthokibani Benjamin Martin na makhata na phonglokhibada Maitai dominated state Manipur da cookie singi mathakta chahi kayagi mamangdagi hauna inthokpiba namthabiba amadi aranba pambai kaya chathaduna lagle maning tamba cookie state ki dimana se ing solution amaka chamapal humphuma thoidagi haungna cookie national assembly na tanduna lakhibane ngasi taliba cookie state ase Chandel Sadar Hills Tamenglong Senapati amadi Ukhrul district ki cookie na khundaba lamsing punsilaga maning makha tamba state ama oijagi haina India government amadi Manipur government ke mathakta talakiba diman adugi makha chathabane dimana se kangluki maikai da tanba dimana te Kundaminari ba naga amasung maitei ichilinaw singi mayokta lepasu nate cookie singi mahusadagi phangjaduna lakpa hak singadu mapungphana phanganana ba tanba davine athuba matamda India amadi state government na cookie singi dimana sibu haksinna lauduna positive oiba response pidrabadi quit cookie land gi dabi chathagane loinana hiramasigi matangda memorandum ama India ki prime minister home minister tribal affairs minister Manipur ki chief minister na chingbada pisilagani phonglukhe It has also been resolved to proceed with the blockade indefinitely, that is until the government of India gives a written assurance the political dialogue between the government of India and Kuki people represented by the Kuki State Demand Committee and Kuki militant organization presently under suspension of operation agreement with the government of India will begin on a predetermined date to deliberate on Kuki political demand for a separate statehood. Further resolved that the Kuki people led by KSTC will launch quit Kuki land movement against India if timely heed is
not paid to the democratic demands of the Kuki people. Nakalamaramda Kuki State Demand Committee na Manipur gi khwaidagi chawba kumai oiriba ningol chakoba numitagi highway blockade tobagi firep lauriba se khudakta handokadabane Manipur da khundariba kanglup amatana masagi demand tanbada atopa kanglup sohanba amade Manipur gi apunbagi saktam thugaibagi mayokta friends na lepkani haina society sigi president sapam chajado manina ISTV news ta phonglorakre ngasi ISTV news ka khanana unaba amada friends gi president sapam chajado manina makhata na phonglorak Kuki State Demand Committee na ningol chakoba numitagi national amadi state highway singda blockade chathagani hairiba asi maram chade maitai singi oina ningol chakoba gi kumai nongmanini chontharaga pangthoknabasu yawnei mamangda Christmas amadi kutna chingba atopa kanglupki kumai pangthokpa matamda civil society organization singna ban amadi blockade na chingba tawkhide masi lamda masida kanglup khudingmak nungsi sanana leiminari haibagi khudamne maramaduna highway blockade ki firep ase khudakta handokada Vani Fondoke. Tangi Singna, community that Yam Sopa, Tava Oi, Masi Yarga, Masi Handokio Habasima, French, Makiri, Tamjari, Aluga, Taming Wamana, Nasi Wogda, good festival Lakmatamda, Christmas Lakmatamda, Tonga Tonga community Singi, my festival Lakmatamda, civil society organization Singna, Kanun Suban Tawai, Tengatri, Tawtri. Mase community amaga lainariba nungsinabatugi asepa khudamne haina thamjage aduna ban tawi matamda blockade tawi matamda atopa community singi sokpa thawkse amonda tawidar benamta friends ma geri thamjari Kuki Kaptagi Oiba State Ama Manipur Manunga Semgani Haina Lautokli Wafama Sigamari Lenana, Hankiba Wahangi Pakomda Sapam Chajado Manina, Manipurasi, Chahili Sing Ani Hena, Kanglup Kayana, Nungsi Sanana, Leminarak State, Kanagumba Kanglup Singna, Makoiki Apambagi Matung ina Dabi Tanbada, Friends na Yaning the Blake Adubu, Makoina, Dabi Tanba Matamda, Manipurgi, Apunbagi Satamda, Singnarak Pamade, Tugaina Bohonarak Yaroi, Madugi Damag, Friends na Mayoknanaba, Lepkani Fonduke. Cookies in a cookie state demand of say Masi Manipur integrity sway. Kayumba in any community Naga or cookie or mite or in any community na say listen any hena kundamina I quite ning Tambagi Satam Naratana Yamu Sitana Hingpa Iram Damni. Sumla Iram Dam say Matam Kudimuta Nusi Sanana. I quite Masi entreating Agna. In any community na Manipur Tugaina Tabak to the phrase so what I have of items again. Ayn chat palebak amada di police haibasi mama mapagumbani makoina tawning bata tawbayaro haina Home Minister Gai Khangam na haikre Manipur Police ki thak wangkat handuna malemda khwaidagi phaba police organization ni haina saktak lase training phajana phangdriba police personnel singde mathau pangthokpada awabana pik thangane thabak changbada wasak laukhiba achamba nate wasak adu ngakna mathau pangthokadabane pangaida leiriba police training center ase khara leiraga awangba thaki training center ama oirakani haibagi thajabasu Gai Khangam na thamke hiramsida pawdamama Wafam Singh ngasi pangai de leba Manipur Police Training College the pangtokpa passing out parade ki thauramda Deputy Chief Minister oibadana tana Home Minister wariba Gai Khangam na phongdokibani Ngasigi Thoramaduda MLA Ichan DGP Y Joy Kumar Manipur Police Training College ki Director P Dongel IPS Amadi Atemakok Thongba Police Official Singh Susurgyaki Deputy Chief Minister Gai Khangam na phongdokibada training loiraba police personnel singna niyomgi wangmada thabak tawridabani ain khutta paire haiduna mi faning bata faba amadi haning bata hatpa yaroi training the takiba do's and don'ts mayamdu ngakna mathok tawba changi police force singna discipline laiba personality create tawba amadi lamcha chajat phajaba sing atai laibak singda tamjana fam ONC Fondoki Loinana, Miam Gidamak Niom Chumna, Katokpa Loinana Tabak Taurabadi, Miamna, Mark Marakta Tazaba Mangi Basi, Toklo Fondoki. Amaramda, Manipura Lucas Policy Kongtang Lagli Basida, Miamna Kudong Chabal House, Malemgi, Mioikia, Lalonitic, Amadi Ate Hiram Kayada, Manipura Lakadori Basida, Manipur Police Organization, Asi, Kwaidigi Fai Haibasi, Malem the Saktak Lasi Fondoki. Northern States, Manipura, Look East Policy, India. Awang Dhamma, look, Awang Mosu Khabariba, every Sidani City, me and Karadavani Hybrid, every attention Khabariba, Norway, state, part of the country. Nam Kurimota,
मशीदा वर्जन लोइलेवा पोटेंशियल में हमसे एक्सप्लॉइट तौजन यादवा गोदन में हमसे मबुंग फान नाक करे यादवा मरमरा सब थरांग सु इक्वली माय मिये सीजन थोदे हेल्दी या गवर्नमेंट की लुक दिस पॉलिसी लाखों लोइला नॉर्थ स्टेट से दो केंद्रों में मिली पूछे मसे कामना इम्पोर्टेंस होगा मरु होगा स्टेट से भी बड़ा मिली पूछे हम लोग बोल करने वाले मरे मसीहा मणिपुरी से कर्म खाते दे मणिपुरी से मसी हाल के हाल है बड़ी थी now is a different time of the feeling of the मणिपुरी से across the world people never acquire the day of मतलब कोई है आइयो इसके तो रुकान दी अनादा नियो मिया तो पता अबली स्टेट का खाना अचूक बताओ तो वो मतलब है पर मतलब फंडामेंटल होगा वैल्यू दी तो फंडामेंटल लेवल पे शिप होगा इम्पोर्टेंस दी let us be as a citizen all of us be true to us so that we can be true to the others and we can be true to our profession and we can be true to the nation and the state. Jai Hind. Manipur Police Training College Pangaida passing out parade pangthoki baduda punna security personnel chamri kuntha tarukni masigi manunga tongan by unit sing Manipur Rifles Indian Reserve Battalion Force ki habilla cham humbutra manga dain harness ta changlakba 54 beds ki security personnel humpumapan amadi radio telephone operator gi tarmatoi suba beds ki constable chama marpadrani thoi passing out pk Deputy Chief Minister Gaikhangamna passing out ceremony aduda saruk yariba singh certificate amadi parade commander da memento piduna puning thogat ki as Bishwajit Singh of 6 ISTV pawgidam bayan ning thokjamgulena Nauribam Phyllis Manipur Police Training College Pangai नागालैंड की पेरेंट डिस्ट्रिक्ट की नुपामसा अमा चटखिबा तांग तरादा दिल्ली की महारानी भागता सकंगदबा सिंगना माकपु किहंदुना मसादा यावबा एटीएम कार्ड मुनखिबगा लोइनना अचेनबा कार्डगी इंथरखरे हरे माक दिल्ली यूनिवर्सिटी दा ग्रेजुएट तमलिबा महिरोइनी हरे